ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯤꯒꯤ ꯅꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯁ꯭ꯋꯥꯏꯒꯤ ꯁꯔꯨꯛꯁꯤꯗ ꯃꯥ ꯄꯣꯝꯃꯒ ꯂꯩꯔꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀꯤ ꯃꯅꯤꯟ ꯅꯠꯇ꯭ꯔꯒ ꯄꯣꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯄꯣꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯌꯥꯝꯅ ꯑꯆꯨꯝꯖꯨꯟꯗ ꯑꯔꯥꯟꯕꯅꯤ ꯂꯥꯟꯗꯕꯅꯤ ꯍꯥꯏꯁꯦ ꯄꯨꯊꯣꯛꯄꯤꯔꯒ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯤꯁꯤꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯣꯕ ꯑꯩꯒꯤ ꯃꯊꯟꯇꯅꯦꯕ ꯃꯥꯒꯤ ꯑꯁꯥꯗ ꯍꯤꯡꯕꯅꯦ ꯑꯩ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦꯕ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯗꯦꯃꯦꯖ ꯇꯧꯕ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯗꯦꯠ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯗꯣꯛꯇꯔ ꯌꯦꯡꯉꯦ ꯗꯣꯛꯇꯔ ꯌꯦꯡꯕꯁꯤꯗꯀꯣ ꯃꯣꯏꯅ ꯕꯤꯄꯤ ꯋꯥꯡꯉꯦꯅ ꯒꯨꯂꯤꯁꯤ ꯄꯤꯖꯩꯌꯦꯕ ꯒꯨꯂꯤꯁꯤ ꯃꯈꯨꯠꯅ ꯂꯧꯔꯒ ꯆꯥꯔꯝꯃꯦꯕ ꯆꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯣꯅꯤꯡꯕꯗꯨꯒꯤꯅꯤ ꯈꯪꯗꯦ ꯃꯀꯣꯛ ꯆꯤꯛꯄꯒꯤꯅꯤ ꯈꯪꯗꯦ ꯍꯤꯗꯥꯛꯁꯦ ꯑꯃ ꯀꯥꯞꯄꯦꯕꯀꯣ ꯀꯥꯞꯄꯁꯤꯗ ꯂꯤꯛꯊꯔꯛꯑꯦꯕ ꯃꯥꯁꯦ ꯂꯤꯛꯊꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯩꯅ ꯀꯧꯋꯦ ꯑꯕꯦ ꯀꯩꯗꯧꯔꯒꯦꯅ ꯀꯥꯟꯗ ꯄꯤꯆꯨꯝ ꯇꯛ ꯂꯥꯡꯅ ꯏꯜꯂꯝꯃ ꯑꯩ ꯄꯣꯊꯥꯔꯒꯦꯅ ꯄꯣꯊꯥꯒꯦꯕ ꯑꯗꯣ ꯈꯨꯗꯛꯇꯨꯗꯅꯤ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯑꯩꯁꯤꯗ ꯄꯨꯕꯅꯦꯕ ꯑꯩꯒꯤ ꯃꯊꯟꯇꯅꯦꯕ ꯃꯥꯒꯤ ꯑꯁꯥꯗ ꯍꯤꯡꯕꯅꯦ ꯑꯩ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦꯕ ꯁꯟꯖꯤꯇꯥꯒꯤ ꯃꯥꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯑꯩꯈꯣꯏ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ 4-5ꯅꯤ ꯁꯨꯔꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯖꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯣꯁꯃꯣꯔꯇꯦꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯗꯤ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯃꯥꯒꯤ ꯑꯅꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯔꯦꯟ ꯗꯦꯃꯦꯖ ꯇꯧꯕ ꯑꯩꯈꯣꯏ ꯕ꯭ꯔꯦꯟ ꯗꯦꯠ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ ꯇꯥꯡ 11ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯟꯕ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯁꯤꯗ ꯁꯟꯖꯤꯇꯥ ꯃꯁꯥꯗꯒꯤ ꯃꯥꯒꯤ ꯃꯃꯥꯗ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟꯁꯤ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯐꯣꯟꯁꯤ ꯁꯤꯗ ꯍꯥꯏꯔꯛꯏꯕꯁꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯑꯣꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯀꯣꯛꯁꯨ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯥ ꯊꯅꯝꯃꯤ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯟꯗꯣꯝꯆꯥꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯅ ꯂꯩ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯒꯥꯏꯅꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯁꯦ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯤꯂꯤꯚꯔꯤ ꯃꯇꯝꯁꯤ ꯈꯤꯇꯪ ꯅꯛꯁꯜꯂꯛꯑꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯟꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯥꯁꯤ ꯑꯦꯗꯚꯥꯟꯁ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯇꯤꯁꯅꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯃꯥꯁꯤ ꯔꯤꯝꯁꯇ ꯄꯨꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒꯥꯏꯅꯤꯒꯤ ꯔꯤꯝꯁꯀꯤ ꯒꯥꯏꯅꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯥꯡ 12ꯒꯤ ꯑꯌꯨꯛꯁꯤꯗ ꯃꯥꯁꯤ ꯑꯩꯈꯣꯏ ꯀꯣꯃꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯑꯩꯈꯣꯏ ꯏ ꯆꯪꯁꯤꯟꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ तसेंबदी अखोई ngasi तसेंग प्रेस कॉन्फ्रेंस पांगथोइबसी हारिबा थोदो अदुगा मरि लेनना अखोई प्रेस कॉन्फ्रेंस तौरिबा खोलिबासी यामना थेंगलाबनी अदुबु थेंगलाबसु थेंगना अखोई ngaijariबदी सि तौजरिबसिगी असेंग मरमदी अखोई लेबाक मियामदा संजिता से लेबाक इरांग इहौदा यार ग्यासना मरम ओरगा सिबनी हाइबगी वाखलोन अमदा मियामना खनबिखिबा वाफम दुगी ओना तैनाबदा अखोइना फंगजरिबा पोस्टमार्टम की रिपोर्ट अखोइना मतमदुदा माना हॉस्पिटल दा लयिङैदा मरमु पांखंगना सानबा कयाना तंबिरमबगी मतुंगिना मासे करि मफम अमदा हाइबदी कवान नौरम लिकाइदा मागी जगादा तुसनबदगी सोखिबनी हाइबगी वाफम कया अखोइना ताबा फंगिबा अदुम सिंगबा मयाम अदु लैबना मरम ओरगा इम्फाल वेस्ट की एसपी दा तांग 19 सिदा अखोई मागी मरमदा थिगतपिनाबा पोस्टमार्टम तौबिनाबा अखोई हाइरबा एप्लीकेशन अमा अखोई थाजखी अदुगी मतुंगिना पोस्टमार्टम सि तौखिबनी नौरेम संजिता अखोई इचानिपी असे ओंगिबा अखोई मागी मयुम असे तसेंग हारगदी अखोई अखोई मेन रोड तगी मागी मयुम असे चौरांगना मीटर 240 खर हेल्प लेबनी युमलक निमान लेरिबदो अदुगा माना अखोई टियर ग्यास की कापैबा नोमै सेल सि कापको मतमदा मागी जगह दु यौना अखोई लाकनी हाबसे मखोई थाजबा वाली मदु सिंगे अनि सुबदा अखोई ngasi फोटो अमा खक आई उजगे सिगी फोटो असे अखोइने लौवा फोटो नते मासे मागी लेगी अखोई संजिता की नुपा दीपकना संजिता की फोन दा लौवा फोटो नि सिगी फोटो सिदा संजिता की कोई ये तंग मिटसिगी नागी मथक थंग सरुक स्वाई सरुक सिदा मा पोमगा लेरी हाइरिबा पोमी बसे चम चमना
ꯑꯩꯈꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯤ ꯃꯅꯤꯟ ꯅꯠꯇ꯭ꯔꯒ ꯄꯣꯛꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯄꯣꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯕ ꯅꯠꯇ꯭ꯔꯒ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯇꯨꯁꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯃꯁꯤ ꯄꯣꯝꯕꯅꯤ ꯄꯣꯝꯕ ꯍꯥꯏꯁꯤ ꯍꯦꯛꯇ ꯄꯣꯝꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯌꯧꯔꯛꯄ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯇ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯔꯦꯟꯁꯇ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯞꯖꯨꯔꯦꯜ ꯍꯦꯃꯥꯇꯣꯃꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯇꯨꯁꯟꯕ ꯑꯃꯗ ꯃꯁꯤ ꯀꯣꯛꯁꯤ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯝꯕ꯭ꯔꯦꯟ ꯍꯥꯏꯗꯤ ꯃꯄ꯭ꯔꯥꯡ ꯍꯥꯏ ꯑꯁꯤ ꯇꯠꯂꯀꯥꯟꯗ ꯃꯗꯨꯗꯒꯤ ꯏ ꯊꯣꯛꯂꯛꯑꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯏꯁꯤ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯗꯨ ꯁꯤꯕ ꯌꯥꯕ ꯑꯗꯒꯤ ꯑꯗꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯆꯨꯝꯖꯤꯟꯗ ꯑꯔꯥꯟꯕꯅꯤ ꯂꯥꯟꯗꯕꯅꯤ ꯍꯥꯏꯁꯦ ꯄꯨꯊꯣꯛꯄꯤꯔꯒ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯤꯁꯤꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯣ